Jiribam Hospital de LEIPHAM THOKPA Dr. AMADI staff SHING masing SHUNA THAMBIDAGA MAYOK CHANGSHILLAKHIBA KHONGJANG gi SHARUK OINA Lakliba February 3 Ahing Nongyai Dagi Jiribam Da Pung total Shutdown Chatharagani HAINA District Hospital Monitoring Committee member PHANJOUBAM MANTESHORI na PHONGDORAKLI Jiribam da leba Zimpal office ta pangthokpa paugi mipham amada wafam asi phongdokladuna hai general strike chatharaba phawba mari leinaba authority na miyamgi demand sing thabak to onthok tarbadi thangnaba numit February marigi Ahing Nongyai Dagi National Highway number 37 the economic blockage Chatharagani hospital asi Manipur lengak na tha aski tara nipan da full fledged district hospital ni haina laukthokrabani madoda district hospital amada LEIPHAM thokpa khudimak numit tara niki manung da thambiyu amadi grad suba semo amadi ms thambiyu haina demand tawkhibani adomainamak mari leinaba singna numit tara ni helaba phawba response amat tapidana leikhi lengakna tha asigi nipan da thokhiba order amagi matung ina hospital asida anoba Dr. Taruk khak join tawragani haina laukthokibani adubu ngasi phawba doctor sing adu join tawradrei nakalamaram da tha asigi tara tarukta doctor Taruk amasu hospital asda join tawnabu order thokhi order adugi matung ina doctor mangadi join tawre aduga amadi ngasi phawba join tawdrei join tawdan leriba doctor adu haujek Delhi da leibana join tawba yadana leire asumna miyamgi demand sing asi mapung phana thabakta onthokta asi akan mamongda condemn tawi haina sumak makata na phongdokhi monitoring committee amadi atai civil organization singna si hospital si maramda khongjing kaya changshilla su thomsau sadabagi tasanadabagi boram ida lei ekoi yam pende mitrani matam bir bauta gadimda hanna yengtabagi boram ka leire sumdagi cheda tar kanda thabok anadi amda pangthok prekre cheda tabaduna thaboi ba yagadra sungoi oirda thabak ne duna ekoi mayam haiba organization amadi atai Prajamya Kudi Mangnasi Matang like we paint the Badu Tamze, Maramaduna, Tabi Rabanina, Equina, Lakliba, February Tangahum, Ahing Nongyai Dagi, Hotel Shutdown, Jiribam is the Hotel Shutdown and Lakhokare, to Karigumba, as the Swamu, respond Matikana Pambragadi, Matangi Numid Hebadi, February Tang Barigi, Ahing Nongyai Dagi, Matam Kotaba economic blockade among Lakhokare.